पाउजरी यंफुक ओइबा मरगोइबा पाउ खराब दे तौजरी टेम्पोररी मार्केट की awangthngbada IMC na parking onthoktuna Sendalfam onthorkpa yaningde Khoiramban Kaitel ki mayai chabukta leiriba temporary market matam sangna street vendor singna phamjaraga lakliba temporary market ki awangthngbada Imphal Municipal Corporation IMC na parking ki order ama thoksinduna Sendalfam onthorkpa asi yaningde haina roadside street vendor welfare association na phangdokhre ngasi Kaitel da pangthokpa paugi mifam amada association asigi president Ketrimim Tampana hai hariba mafam asida CM na haukiba Marsta da thajaba pirakpagi matung ina CM Biren Jai School Kendra ki MLA Saita Barta amati IMC ki mihut sing laktunu mafam asida sport inquiry tawduna hariba Kaitel asid nauna sengkot sagatnaba takpirakpagi matung ina lengak na sengkot pirakani aibagi asa thamle aduga madugi ona tainabada Imphal Municipal Corporation na mafam asida Sendalfam lambi oinanaba onthorkpasi association janingde Kanagumbusin ngahek gari khamjabada association athingba leijade CM na ima ibel sing the thamkiba thajaba adu athuba matamda temporary market samjen sajin bagal loinana street vendor sing na phamjaramba mafam asibo mafam asiju sengkot phamthokpa sengkot sagat piu aina apel tawrakle maragasida Chief Minister Biren COVID-19 positive oire Manipur da ngasi Mioi jani kuthra manga positive oire ahumna laikhidre Manipur ki Chief Minister N Biren COVID-19 positive oire Chief Minister N Biren ki Facebook account da thagalakhiba warol amada mahak ngarangdagi haksang nungaitaba lok khara khuba kok chikpa tarukpadagi ngasi COVID-19 test tawrubada positive oiram khibani haire aten ba matamda mahak anak naruba sing COVID-19 test tawthokpina ba Chief Minister na Facebook account ki khudangda appeal tawrakle Chief Minister N Biren positive oirabasu thabak mahak haksang phanat leiri haina so mahaki warol aduda palle Amromda chadiba pungkon mari asida Manipur Mioi chani kunthra manga nauna COVID-19 positive oire Mioi ahumda laikhidre aire laichet asida ki Mioi chani yankhai mapanna phaduna discharge tawkhre Health Department ki Assistant Director su oiriba department asigi wangangloi Dr. Khoirom Sasikumar mangangna thadorpa cherol amana ai ngasi nauna positive oikaba Mioi chani kunthra manga asigi manungda kunithoi amade Central Armed Police Force tagine punumak tribal history leitaba Mioi ngaktani aire Nauna positive oiraklaba sing asi tharga state asida COVID-19 ki apunba confirm case lising kunmathoi sanipan unraga mathoi Youkhre haujuk pabada lachat asida ki phakiba mi ki masing lising taraganipan saunga marfut rahum doi Youkhre haujuk active case da lising ahum supna yang khaitaret leire ngasi lekhidaba Mioi ahum adudi Imphal West dagi sahi hum puram suraba nupa ama Thobal district dagi sahi umra amade humrahum doi suraba nupa ani amagane lekhidaba sing asi tharga state asida COVID-19 asian ki bami ki masing sani kun mathoi Youkhre saknai raba film actor Somata Chatterjee laikhidre saknai raba film actor Somata Chatterjee COVID-19 positive oibiragi hospital da laikan naraba matung negative oiraba matung da laikhidre haire saknai raba Somata Chatterjee asi Dada Saheb Phalke award phangbada natana Padma Bhushan award piduna ikai khumna khrabani mak asi Bengali film ki oina saknai raba actor amani aina singthari COVID-19 manungda angangi cycle na khwaidagi hena sitpa oire Manipur miyam na coronavirus laichat jamna kana thengna rei jarak asida cycle jonba dukan singda khwaidagi demand tawba asi angang singna tongna ba cycle asina oire pausi asin Imphal manung amadi akoi bede leiba cycle jonba dukan khardagi phangba paugi matung innadi laichat asina maram oituna school sing loina thinjin khibadagi angang singna mayumda lengdana leibadagi mama bapa da cycle masa leibiyu haiduna ningai tawbudagi angang ki cycle asi jamna jonbagi maramni aire Pawasina hai Kaisampat Junction de Leiba Nilo Cycle Store asida nongmada angangi cycle asi taragani thoidagi kun phawbagi sangde yole aduga wholesale oina angangi cycle asi nongmada sama yangai rungi sangda atopa district sing dagi loba lake angangi cycle asida natana gear yawba nupa lupa lising kundagi kun manga phawbagi manung da leiba cycle makhal asichu hojik yamna kanna demand leiba haibadu oire aire Manipur Public Library Act 1988 chathandana Leire State Central Library ki ahangba post nifu taruk mention dabadagi thabak tamangam sandre Manipur da library chakhutnanabagi damakta Manipur Sarkar na Manipur Public Library Act 1988 da semkraba sunga si phawba mapung phana chadabangam daduna aremba oiduna leire masigi matakta State Central Library ki makhata leiriba tongan ba masa library singi oina maru oiba post nifu taruk hojik phawba mention dana leibadagi library ki oiba pangthokadaba thabaksing pangthokpangam daduna leire haire pausi asina phangba paugi matung inadi hojik phawbada Manipur Public Library Act 1988 ase implement tawdaduna leibadagi thabak thorom sing leikha ta duna leire
अथुब मतमदा इम्प्लीमेंट तौबीदुना लाइब्रेरी की तोंगान तोंगान डायरेक्टोरेट अमा मणिपुर सरकार लिंखटफम थोकी हाइबसिनी हौजिक स्टेट सेंट्रल लाइब्रेरी अमदी मसा लोइसंग सिंगी ओइना हांगदुना लेरिबा पोस्ट 93 असी सोक लिसिंग अनि तरा गनि थोइदगी हांगदुना लेरकपनी मरु ओइना पोस्टिंग असी हांगबदगी डिस्ट्रिक्ट लाइब्रेरी सिंग फंक्शन थौबा ngमददुना लेरिबा असी चुरचानपुर उखरुल संतेल तमेंगलोंग सेनापति कांगपोक्पी जिरीबाम थौबाल अमदी बिष्णुपुर डिस्ट्रिक्ट ने हौजिक हारिबा डिस्ट्रिक्ट लाइब्रेरी सिंग असी ममिंग तगी ओइना लेरे लाइफम तोप डिस्ट्रिक्ट लाइब्रेरियन अमत लेतबना लाइब्रेरी हांगबगी कानबा अदु मियाम द फंगन ngमद्रे मफम अनिद थमलंबा बोम पुलिस की बोम एक्सपर्ट कंपुना लौथोखरे ngasi ayuk impal west amasung impal east ki tongan mafam anida sakhangdabasing na thamlamba hand grenade sing manipur police ki bomb expert kangbuna asoi ngam yauduna lokthokre ahan bada irinbung police station ki manung channa kongba kaithen de leiba manipur sarkar ki consumers affairs food and public distribution ki DSO rice when thau puriba khurai jam na bakanta apok leihidraba buddha ki jumgi mangolda hand grenade namaleram khi aire बोम असी अयुक इमुंगी मियोइसिंग यारुकपदा थेंगनखिबने खुदक्ता इरिनबोंग पुलिस पाउ पीबदगी इम्फाल ईस्ट डिस्ट्रिक्ट पुलिस की SP आउबिजम जोगेश चंद्राना लुचिंगदुना मणिपुर पुलिस की बोम एक्सपर्ट कंबु अमदी कमांडो सिंग बोम अदु टेक्ता गाइदना लौथोखरे कनाना करी मरमगिदमक्ता थानमलिबनो आइबा हौजिक फावबा खंगबा ngमद्रे नाकल अमरोम द बोम थमलंबा असिबु यामना कन्ना जानिंगदबा फोंदोक्तुना लेकाय अदुगी इमा इबेल सिंगना कोंगबा कैथेल मयादा वकत मिफम फमखरे करीगिदमक्ता बोम थमलमलिबनो आइबगी तागु मिरक बोम थमजनबा जानिंगदे आइना इबा प्ले कार्ड क्या सुसिनगे अमरोमदा ngasi ayuk lamsang police station ki manung channa lamsang tawthong aphaipada leiba Hindustan Construction Company Private Limited ki gate maya da sakhangdaba mioi singna Chinese hand grenade ama thamlamle aire atopa pau amadana Nitish Kumar hayeng Bihar ki tare suba chief minister oina wasak loragane Bihar da anuba sarkar semnanabagi ngasi National Democratic Alliance NDA ki nauna karakpa MLA sing ki oiba meeting ama Patna da pangthoktuna JDU ki lusingba anagi chief minister Nitish Kumar bo NDA legislature group ki lusingba khangkhre ngasi ki meeting adu da BJP ki maikay ki defense minister Rajnath Singh chu observer oina saru yakhi bag loinana atei dol gai ki lusingba sing chu saru yakhi hadak ta tangka ahum thokna pangthoki ba state asigi mikal da NDA na chama kun manga phangduna absolute majority oikhibane employees sing na November 16 ki general strike saugat piyo state laiga ke employees sing na tha asigi 16 ki general strike saugat pinaba state government employees confederation Manipur state unit ki serolamina appeal tawrakle serolasina ai all India state government employees confederation ki national executive bimna tha asigi tarahumdoi da meeting oina chathaduna lagliba November 16 ta all India general strike da mapung phana saugatpa aina hore blaukhre strike asi India da leiriba trade union amadi service sector and कर्मचारी खुदिमकना सिंधुना जथरकपने सेरोलसेना हाई नरेंद्र मोदी की डिक्टेटोरियल ओइबा लेंगाक असिना सेनमी अमदी कर्मचारी खुदिमकी हक मतना पाक्सना थबक लौथोरकपा नोंगमदा पुंग निपान थबक सुबगी यूनिवर्सल ट्रुथ ओइना उद्ख्रब सेनमी लाख करोड़ की मालेमगी यहुना पुरखिबा चन्नलोल असिबु थुगाइदुना पुंगसिंग कक्तना थबक छोलकपगी मयुक्ता थेंगनदबा यारक्त्रे अनोबा रेगुलर थबक हापगी महत्ता कॉन्ट्रैक्ट अमदी हाइकी दमक थबक हापगी चन्नबे हौदरुप कया असिगी मयुक्ता यंगदबा यारक्त्रे मरगसिदा यामना ngakpa पाउ अमदा नोमित जंखैनी सुरबा फावबदा कोलकाता मणिपुर भवनदा गवर्नर तोंगनाबा गारी कदाइदा लेरिबनो खंगद्रे JAD ना थेगतफम थोकले मणिपुर दगी चटखिबा मणिपुर मसा सिंगे अनिसुबा जुम ओरिबा कोलकाता मणिपुर भवन असी मपु पांदबगा चप मानबगुम तौरे भवन असिदा मणिपुर की गवर्नर लाखपा मतमदा तोंगनाबगी दमक्ता अखनना थंबक गारी नुमित जंखैनी सुरबा फावबदा मफम कदाइदा लेरिबनो आइबा खंगबा ngamdre हिरम असिगी मतंग मणिपुर सरकार की जनरल एडमिनिस्ट्रेटिव डिपार्टमेंट JAD की मकोक थोंगबसिंग थिजिनफम थोकले कंगलेपा की मैराना फंगबा पाउगी मतुंग इनदी गवर्नर तोंगनबा कोलकाता मणिपुर भवनदा थमलिबा गारी असी होंडा सिटी IVTEC अंगोबा मचुने गारी असी के रजिस्ट्रेशन नंबर ना WB06F 7173 ने गारी असी अहुगिबा सेप्टेम्बर की तांग 23 तगे भवन की गैरेज तगी थौदोखिबदगी हौजिक फावबा मफम खंगदना लेबनी आइरे हिरम असिगी मतंग पाउसे असिगी अक्टोबर 15 की इशूदा हेडलाइन ओइदुना गारी असी कदाइदा लेरिबनो खंगद्रे हाइबगी मतंग फोंदोखिबा लेख्रे पाउसेना मखा तारिबदी कोलकाता मणिपुर भवन की तोंगान तोंगानबा मफमसिंगदा CCTV कैमरा पांदुना थमले मदुना गारी असी गैरेज तगी कनाना थौदोखिबनो आइबा अदु CCTV की फुटेज सेंगलाबदी मयक सेंगना खंगने अदुगा
gari asigi matangda Kolkata Manipur Bhavan gi DRC oiribe asina hausuk phawba kadaida leiri haiba mayek sengna takthokna leiriba asisu JAD gi makok thongbasingna laukutpam thokpa thabak adu laukutuna gari asigi khongkul lifam thoki aina praja section kya dagi su phongdokna rakle pawasina ai governor na tongna dabagi damak thamliba gari asi yarakta batarabasu madu semnabagi damak tamangjongna Manipur sarkar gi general administrative department JAD dagi ayaba haibadi sanction singba lawraga JAD khangna semba sabagi thabak chathagadabani adubo Bhavan asidagi puthokiba numit jangkhaini suraba phawbada gari asi semribra kanana sinnaribage haiba khngdana leiriba asi JAD department tumina leithokpa chumloi Karigamba hiram agam amaga mari lena Manipur gi governor na Kolkata Manipur Bhavan dalak pathoklabade governor na tongna ba gari leitabagi awapa mayok nagane masida natana governor tongna ba gari asi Bhavan gi garage dagi puthokraga lambi lamkhangda accident sing bathok patarabadi Manipur sarkar chena bagat loinana ijat chopagi wafam lakane Maramaduna Bhavan asidagi maram aduna mafam khangdana leiriba Manipur gi governor tongna ba thamliba gari asigi khongol JAD na liduna athuba matamda pothokpham thoki hainasu praja section kaya dagi pause asida makhatana phongdokna rakle aroibada content sing asigi maru iba pau khara asiba pagdam jariba Manipur local news YouTube channel amadi Facebook page asidagi yengbiribu pulam puthaga jari loinana channel asina domda kanarabadi subscribe like and share tawba kawi gunu punamupu amukhana thaga jari